ꯊꯥꯖꯜꯂꯛꯂꯕ ꯑꯩꯈꯣꯏꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯟꯇꯅ ꯊꯜꯂꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗꯩꯁꯤꯗ ꯉꯁꯤ ꯐꯥꯎꯕꯗ MLA ꯌꯥꯡꯈꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏ ꯈꯥꯡꯕ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯉꯁꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯆꯥ ꯏꯅꯥꯎꯁꯤꯡꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯒ ꯏꯈꯦꯡ ꯃꯔꯛꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯒꯦ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯣꯏꯕꯨꯡ ꯈꯣꯡꯗꯨꯅ ꯅꯈꯣꯏ ꯌꯥꯡꯈꯩꯁꯤ ꯃꯥꯡꯈ꯭ꯔꯦꯅ ꯊꯤꯔꯒ ꯂꯩꯔꯦ ꯃꯤꯅꯤꯁꯇꯔ MLA ꯌꯥꯡꯈꯩꯁꯤꯡ ꯅꯈꯣꯏ ꯊꯣꯛꯄꯤꯔꯛꯑꯣ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤꯗꯃꯛꯇ ꯑꯃꯨꯛꯇꯪꯗꯤ ꯊꯧꯅꯥ ꯐꯅ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯝꯇꯗꯤ ꯆꯣꯡꯊꯣꯛꯄꯤꯔꯦ ꯍꯥꯏꯔꯒ ꯃꯅꯤꯄꯨꯔꯁꯦ ꯀꯥꯏꯗꯅꯕ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯁꯦ ꯀꯥꯏꯗꯅꯕꯒꯤꯗꯃꯛꯇ ꯑꯊꯨꯕ ꯃꯇꯝꯗ ꯑꯦꯁꯦꯝꯕ꯭ꯂꯤꯁꯦ ꯐꯝꯕꯤꯔꯦ ꯍꯥꯏꯔꯒ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞꯇꯣ ꯂꯧꯕꯤꯔꯒ ꯗꯦꯜꯂꯤꯗ ꯍꯧꯖꯤꯛꯃꯛ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯈꯣꯡꯐꯝ ꯑꯗꯨ ꯂꯦꯞꯅꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯗ ꯆꯦ ꯑꯗꯨ ꯄꯤꯁꯟꯕꯤꯔꯣ ꯍꯥꯏꯅ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯉꯁꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯥꯏꯔꯤꯄꯣꯛꯀꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯅ ꯁꯤꯟꯖꯔꯥꯡꯖꯔꯦ ꯍꯥꯏꯔꯒ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯑꯃꯨꯛꯇꯪꯗꯤ ꯇꯥꯕꯤꯌꯨ ꯍꯥꯏꯅ ꯉꯁꯤ MLA ꯃꯤꯅꯤꯁꯇꯔ ꯌꯥꯡꯈꯩꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯋꯥꯀꯠ ꯑꯁꯦ ꯂꯥꯎꯖꯔꯤ ꯉꯁꯤꯒꯤ ꯈꯨꯂꯥꯎ ꯑꯁꯦ ꯍꯟꯅ ꯂꯥꯎꯖꯔꯤ